Arambai News Guwahati da Maitelon ki pau tabri basing bu han han makta da chingangbam Sujitra ni na khurumjari hojing asigi samlappa mariba pau sing lobirase Assam lengakna hayeng August 19 gi ayuki pung 5 dagi chatnaba hogodaba anoba SOP ama ngasi thadorakre hana thamlamba covid ki athingbasing yamnamak komthok hallaba anoba SOP asigi matangda state asigi health minister Kesap Mahantana lauthorakibagi matungina Assam da ayuk nungthil gi matamda curfew thamlaroi Assam gi district khudingmakta curfew numidang wairam pung 3 tagi leiragani Restaurant, hotel, resort, dhaba, dukan amadi kaithel na chingba numidang wairam pung 6 fawba hangba yaragani loinana inter district chathok chasin gi matang da su komthokladuna lanai gari singdi chathok chasin tawba yaragani adubo Guwahati konba Kamrup metro gi oinadi athingba thamle habadi Guwahati dagi chatkhiba natraga Guwahati da changlakpagi athingba thamle MBBS, BSc Nursing, GNM amadi engineering course ki final year classing su hoba yaragani tawbatabu mahairoi sing mapung fana vaccine kapthokadabani hairi asida sunatana ahangba mafamda miyam punba natraga meeting tawbada miyoi chani tinba yaragani aduga khajinba mafam singdadi vaccine kapthoklaba miyoi chani natraga full capacity gi chada yankhai punba yagani luhong khongdongba amasung asi anagi thoram singda miyoi kunmanga fawba punba yagani aduga cinema amadi theater hall singde adumak thingkigani Kamakya amadi Sivdol na chingbagi oinadi khajik komthokpaga loinana pung amada miyoi kun tinba yagani aduga namghor singdadi capacity gi chada yankhai khaktamak punba yagani train passenger sing station da tangai fadana test tawgodabani vaccine dose anima kapthoklaba amadi covid ki negative report paiba passenger sing airport ta test tawdrabasu yaragani Hauzik Paubada Assamda Chada Yankai Mathoina first dose kapthokre aduga Chada Taramathoi kaktana second dose kapkre hairi Ngasi Education Minister Dr. Ranoj Peguna Assamda mioi lakh ama thabak pigani haina laukthokiba adugi matungina oza lobgi thorang hauragani haikre October thada TET parikya pangthokani high school gi oina B.Ed compulsory oigani aduga primary school singi oina DLED compulsory oigani DLED amadi B.Ed ki final year da tamliba candidate singnasu parikya asi thaba yagani Ngarang TMC da changkhrabagi matung ahan boina ngasi Delhi da paumi singdo wangang laduna Barak Tampak ki hanagi Congress luchingbi Susmita Devna Congress ki mathakta pendaba khara lei adubu Congress na mangonda thaujan bikiba kaya leiki loidana Sonia Gandhi gi Asirwad maki mathakta adumak leigani haikre Magna Congress thadokpagi maramtnamak resignation letter da pankhrabani su haiki TMC gi MP Derek O'Brien yauna pangthokiba press meet asida mahaki mapabungi matamdagi hauna Mamtaga mahaka mari leinarakpane Mamtagi mityeng wakhalon amadi mathaunana mangonda thauna hapiki hainasu Susmitana makhatana paumishingda phongdorakhi Assam ki chauthok charibi Olympic bronze medalist Lavlina Borgohain ngasi Dimapur airport tagi achoba bike rally amana mahakpu oklaga Borpathar gi Barmukhia da leiba mayum tamna pukhi lambi lamjawda mahakpu Assam gi miyamna taramna okhi sanglaba chahi ani gi matungda ngasi mahaki mama amadi machin manaw sing punna unaba phangadoribani Morigauda yamna magngakningai oina HIV positive oibagi masing khanghen hengalakli matamamada covid na phibam thina sokhiba Morigauda chatliba August tha asida anuba HIV positive case kuntaret phangki masigi manungda Morigau district jail gi phadok taret punna HIV positive oirakhi phibam asida asug yamna khanghaudana HIV positive oiraklibasi karamna no haibagi wahang kaya lakli Assam amadi Mizoram ngamkhaida ngasi amuk unkhatnaba haurakre Mizoram gi Kolasip district ki DC na phongdorakhiba matungina ngasi Assam gi Hailakandi ga tainaba Aitlang area da Vairangte town gi miyoi ahumna makhoi gi marup amaga unaba chatlubada irang haurakpadagi ngamkhai ngakliba Assam police na nongmai kapadagi Mizo ama sokhi DC asina ngamkhaida lariba Mizoram gi miyoi sing police na ngak seliba Assam amadi Mizoram ngamkhaida chattanabasu khanghankhre Hauzik Paubada Assam gi maikaidagi masigi matangda reaction amata laktri All India Football Federation na India National Football Team gi oina Sikkim dagi Anju Tamangsu khalakre August 13 dagi Jamshedpur da pangthokadoriba Senior Women's National Coaching Camp ta yawgi final list ta Anju Tamangsu khalakhibani
Manipuragi Armed Forces Special Powers Egg APSPA Inglisingamaga Chamapan Yankini Pan Pumlo Loktokinaba Manipur Human Rights Commission na Manipur Lengakta recommend Tokre Haina Commissioner Sigi Chairperson Khaidem Manina Pongdorakre. Ngarang Nagaland gi Dimapuragi Ahanboyna Jan Asirwad Yatra Hokraba Matung ngasi Manipur gi Maugeta Union Minister R.K. Ranjanbo Manipur BJP gi Luchingba Singh Minister MLA Singh Yauna Taramna Okibaga loyana state asigyoina Asirwad Yatra ngasi Manipur gi Maugeta gi Hokre Kongchela sida miyam gi award apaying sidbaga loyana makhoi gi yaifa thorang kaya paikhatkani haina marilina pangthokiba thoramda Minister asina phongdoki Manipur University of Culture da chayet nabakaya lairibasi handoktriba makai University asigi MA course ta tamnanabagi ming chanba yakiroi haina University asigi makhada lairiba institution ahum habade Sri Sri Mukunda Dev Music College Government Dance College amade Jayan Dance Manipur Academy gi mahiroi loop ahumna punna thadorokpa cherol amada phongdorakli University asida mitei mayekna exam thagadabadugi mahutta Bengali mayekta adumak chathari Department sing da Mahiroi Singi Masing Shuna Lay. BA course da Mingchanbagi Matang da Board Natraga Council da Gilak Pasing eligible Oibagi Chapchava Niam Layram da Bakaya Layri. Lekai Taba Pium Ama Hek Lay Triba Fauba Mahiroi Lup Ahumasina Kongjang Makatana Changshin Kigani Hairi. STDCM Manipur na taliba mitaibu schedule tribe ki list chananabagi dabiasi World Mitai Convention WMC na sogolakre Assam da laiba mitai kanglup na inglisingani kundagi chap manaba demand tawriba sisu mapungphana WMC na mapungphana sogolakli maramaduna Manipur amasung Assam gi lengak singna athuba matamda India lengak ta recommendation thabiu loidana awangnopoki rajniti dol amasung kanglup namaki luchingba singna su dimana sibu sogotpinaba WMC na haizari haina lubasigi Secretary General Yambem Arun Mitei na thadorokpa chirol amana khanghalakle Matam Sangna Manipuri Saitya Parisad Jiribamgi Finance Secretary General Secretary Amadi President Oibiramba Aribam Gauramani Sarmana Ikhang Khangogdana Ngarang Lebak Pokpa Numitki Ayukta Laikidabasi Jiribam Tanatana Manipuri Pruki Achowa Mangzav Amani Ozasina Larik Tarama Thoimuk Irame Jyotish Samrat na Chingba Phangduna Jyotish Sastra dasu Pandit Ama Oiramki Aiba Sigi Loinabi Amadi Machanupi Ama Machanupa Ama Lehore Mahakna Laikidaba Sida Parishad Jiribamna Thamoi Shokna Nuaitaba Phongdorakli Matamamagi AIR Imphal Program Executive Oiduna Aiba Amadi Aiba Singbo Pungling Thogat Pibaga Loyana Sogat Piramba Sarangthe Manaubi Retired IPS Bo Chief Minister gi Advisor Art and Culture gi Pham Hapirakpada Manipur Literary Association Mala Jiribamna CM gi Mafamda Thagatpa Phongdorakli Meghalaya da Irang Khazik Nemtharakpadagi Lengakna Hayeng August 9 curfew komthokhankre Ayuki pung taruktagi mari fauba curfew thamkre Nakalamarom mobile internet service so Hayeng numidang wairam pung taruktagi hangdoklagani haire Nakalamarom Maulagi headman sing na lokiba warep matungina Cherister encounter da yaukiba police personnel sing suspend tawdriba fauba Maulaina peace committee da yauba ngamloi Irang thokliba mafam sing da uniform set pamioi amatana patrolling tawroidabane masigi matangda local headman sing da dishina power pibinabasu haizarakle Tha ahumgi manungda nongkwar da lairiba CRPF camp hongdokhinabagi akanba dabi tawrakle Adubo Maragasida Tengna Pangwa Pawamagi Matungina Maulaida Governor gi convoy da Sakhangdaban Harol Singna Nung Langsilakre Hairi Laibak Phabadagi convoy da Governor di Yaukide Gari Singh Khazik Akayatoi Thoki Haibagi Paw Lakli Hokiba August 15 da Afghan civilian sing US military plane amada krik inana phaminaraga Qatar tamna pairakpagi online da thadurakiba photo amana miyam ngaknakre C-17 Globemaster 3 reached 871 US military cargo plane asina pubangamba passenger masingdagi saruk manga henna puraga Kabul dagi pairakhi US defense officials singi wafamatungina refugee chatruka nifu henna kanduna mafamadudagi purakhi hairi cargo strap sing seat belt oina sinakhi angang singna mama paga konboy yanboy tonglakhi nakalamaromda Taliban lengak lakkaidagi Afghanistan da nupi singna kibadagi yumdagi mapan thokna khidre loinana tangai fadana burkha uptaba yadabagi phibam lakre
ꯐꯤꯚꯝ ꯑꯁꯤꯗ ꯗꯨꯀꯥꯟꯁꯤꯡꯗ ꯕꯨꯔꯈꯥ ꯌꯣꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅꯃꯛ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯄꯨꯡ 14 ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 15,163 ꯐꯪꯈ꯭ꯔꯦ 138ꯅ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯦ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯅ ꯅꯥꯒꯥꯂꯦꯟꯗ ꯁꯨꯞꯅꯇꯒꯤ 68 ꯃꯦꯘꯥꯂꯌꯥꯗ 252 ꯃꯅꯤꯄꯨꯔꯗ 103 ꯑꯃꯗꯤ ꯑꯁꯥꯝꯗ 894 ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁꯁꯤꯡ ꯐꯪꯈꯤ ꯑꯁꯥꯝꯗ ꯃꯤꯑꯣꯏ 13 ꯃꯅꯤꯄꯨꯔꯗ 3 ꯃꯦꯘꯥꯂꯌꯥꯗ 5 ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗ 2 ꯂꯩꯈꯤꯗꯕꯒꯤ ꯔꯤꯄꯣꯔꯠꯁꯨ ꯂꯥꯛꯂꯤ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯃꯥꯟꯁꯨꯈ ꯃꯟꯗꯥꯚꯨꯌꯥꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯍꯦꯜꯊ ꯁꯦꯛꯇꯔꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,400ꯒꯤ ꯄꯦꯀꯦꯖ ꯑꯃ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯤꯖꯣꯔꯥꯝꯒꯤ ꯇ꯭ꯋꯤꯇꯔꯤꯌꯜ ꯀꯦꯟꯗ꯭ꯔꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ MLA ꯑꯦꯟꯗ꯭ꯔꯨ H. ꯂꯥꯜꯊꯥꯡꯂꯤꯌꯥꯅ ꯃꯁꯥꯒꯤ ꯆꯍꯤ 94 ꯑꯅꯥꯕ ꯑꯃꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯑꯥꯏꯖꯣꯜꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯏꯇꯥꯅꯒꯔ ꯀꯦꯄꯤꯇꯦꯜ ꯔꯤꯖꯟꯗ ꯑꯣꯒꯁꯠ 38 ꯐꯥꯎꯕ ꯀꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6ꯇꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯐꯥꯎꯕ ꯀꯔꯐ꯭ꯌꯨ ꯂꯩꯔꯒꯅꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯑꯣꯖꯥꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯟꯕꯒꯤ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯉꯥꯛꯀꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯄꯣꯂꯤꯁꯤ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯀꯣꯔꯠꯅꯁꯨ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ ꯖꯝꯃꯨ ꯀꯥꯁꯃꯤꯔ ꯑꯃꯁꯨꯡ ꯂꯗꯥꯈꯀꯤ ꯈꯟꯒꯠꯂꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯀꯣꯔꯁ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯑꯥꯔꯃꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯀꯤꯅꯣꯔ ꯂꯦꯟꯁ꯭ꯂꯥꯏꯗꯇ ꯁꯤꯕꯒꯤ ꯃꯁꯤꯡ 19 ꯌꯧꯈ꯭ꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯄꯨꯝꯅꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯅꯕ ꯍꯥꯏꯈ꯭ꯔꯦ ꯀꯥꯕꯨꯜꯗꯒꯤ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁ C-17ꯅ ꯉꯁꯤ ꯏꯟꯗꯤꯌꯟ ꯑꯦꯟꯚꯣꯏ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯀꯥꯕꯨꯜꯗꯒꯤ ꯄꯨꯔꯛꯇꯨꯅ ꯒꯥꯖꯤꯌꯥꯕꯥꯗꯀꯤ ꯍꯤꯗꯟ ꯑꯦꯌꯔꯕꯦꯁꯇ ꯊꯨꯡꯂꯈ꯭ꯔꯦ ꯄꯣꯄꯨꯂꯔ ꯑꯣꯏꯔꯕ ꯄꯖꯜ ꯁꯨꯗꯣꯀꯨ ꯄꯨꯊꯣꯛꯂꯝꯕ ꯒꯣꯗ ꯐꯥꯗꯔ ꯑꯣꯐ ꯁꯨꯗꯣꯀꯨ ꯍꯥꯏꯔꯒꯁꯨ ꯍꯦꯟꯅ ꯈꯪꯅꯕ ꯃꯥꯀꯤ ꯀꯥꯖꯤ ꯀꯦꯟꯁꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯀꯤꯌꯣꯗ ꯂꯩꯕ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 64 ꯁꯨꯈ꯭ꯔꯦ ꯍꯧꯈꯤꯕ ꯊꯥ 6 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯅꯨꯄꯥ ꯑꯃꯈꯛꯇꯃꯛ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯦꯁ ꯐꯪꯈꯤꯕ ꯑꯣꯛꯂꯦꯟꯗ ꯆꯌꯣꯜ ꯑꯃꯒꯤ ꯂꯣꯛꯗꯥꯎꯟ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯩ ꯃꯐꯝꯗꯅ ꯅꯨꯃꯤꯠ 5ꯅꯤ ꯂꯣꯛꯗꯥꯎꯟ ꯊꯝꯂꯒꯅꯤ ꯎꯒꯥꯟꯗꯥꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯆꯦꯜꯂꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ 2,000 ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯐꯒꯥꯟ 2ꯒꯤ ꯈꯨꯠꯄꯨ ꯑꯃ ꯉꯁꯤ ꯊꯨꯡꯂꯔꯒꯅꯤ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯟꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ US ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯅꯕꯒꯤ ꯃꯍꯥꯛꯀꯤ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯐꯒꯥꯟ ꯂꯥꯟꯃꯤꯁꯤꯡꯅ ꯃꯔꯩꯕꯥꯛ ꯀꯟꯅꯅꯕꯒꯤ ꯆꯣꯡꯊꯣꯛꯅꯤꯡꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯦꯔꯤꯀꯥꯟ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯣ ꯕꯥꯏꯗꯟꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯏꯚꯥꯀꯨꯋꯦꯁꯟ ꯊꯧꯔꯥꯡꯒꯤꯗꯃꯛ ꯀꯥꯕꯨꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯡꯗꯣꯛꯂꯦ ꯍꯥꯏꯅ USꯅ ꯍꯥꯏꯈ꯭ꯔꯦ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯁꯤꯟꯅꯕ ꯑꯃꯗꯤ ꯑꯅꯧꯕ ꯍꯤꯡꯁꯥ ꯌꯥꯎꯗꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ UNSGꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ 8ꯅꯤꯗꯒꯤ ꯍꯧꯅ ꯏꯖꯔꯦꯜꯒꯤ ꯋꯦꯁꯠ ꯖꯦꯔꯨꯁꯥꯂꯦꯝꯗ ꯈꯥꯝꯕ ꯉꯝꯗꯅ ꯆꯈꯠꯂꯛꯈꯤꯕ ꯂꯥꯟꯃꯩꯅ ꯂꯝ ꯍꯦꯛꯇꯔ 2,000 ꯍꯦꯟꯅ ꯆꯥꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯂꯥꯟꯃꯩ ꯑꯁꯤ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ